Hello, welcome back to my channel 7 Speed Manipur. Ngasi khoi anoba sahina lakpada anoba video amaga loina ngasi su mong yang famda purga laksari khoi gi tai ke sunate khoi ye naha sing ni yamna pamna ga doba bike ha bitare sport bike khoi gi neck bike ta anoba lakpa anoba khoi gi 160 gi da ko Xtreme 160 aduma makal gi yamna matam ga sunar ba bike makal amne se khoi gi naha sing na yamna ju pamna ga doba aduga khoi gi college satra sing haibtare ko makoina su hena yamna sinab du su nungai ga do do makal gi bike ne ko de hana leramba khoi gi Xtreme 160 de gi update laaga anoba lakpane haiba gari si da kari kari yauri mon feature anoba edit kari ke tawsali ko dum yam do haibet basic details tu gi matang na haibet jengmina si jengmina ga khangmina si ado sinau sing kana gomba khoi gi video sinau na thengna ba yaw ga di subscribe like and share sung toksan du ko haidi channel sida khoi matam gi khoi gi gari ga mari leina ba content sing mathang purga lakpada dum da miss na ba khoi gi bell icon su press over mo yang asi video si ko ado gari si khoi gi video si hojung da khoi kai gum phom da ko kana gum sinau sing da khoi loan gi apply nung tong ne ga su dum loan gi kudong sa dum phangani ko ado ai contact number ma dum description da hapun jarum ge dum call tawga dum tanabi su yagani dum natraga na khoi gi eastern hero gi side da khoi singmarong da laibinu ko dum chalaga visit tawraga dum nabi bi yagani hab tare aduga khoi gi singmarong khoi eastern hero na khoi gi ngasi gi video sigi damakta gari provide tawi gi damakta yam thagat pa phongchari ko adi horsi ko video se video si hongjarage khoi gi mang du uriba gari si oidoni ko dum ai hapet yanan da gari si gi tai details haidringe da magi price ana ta hajare ko gari si gi magi price se je ex showroom da ko 1,44,068 sumaina legini ko aduga magi price ju khoi matam gi dum changes update adum legini ko aduga loan gi khudong sa bu su dum legini loan apply tawning basing adum apply tawbu yagani ai description da contact number hapsanum ge aduga contact number sida tana bi yagani ko adu haiba khoi gi Xtreme 160R V4 haja si guys ni ko ado yengbiro magi look se hana koina dum ai round habitang chalaga dum yengan jarai ko aduna yengbiro se kimatik gari se aina expect tawbuga gari se yamna adum sawi ko aduga yengbada su khoi gi gari se khoi muscular ama ko adum admaina u phangi hab tare okay adudi ihanam da khoi front gi hana ta hawsi ko front da leiba magi moong se adum yengbiro look se ada yamna khoi gi seida yam het yengbada khoi gi khoi first impression hari de khoi gi gari se yengbada khoi muscular ma didum yengbada ko oire bu padu gi mathakta sigi headlamp se ya to an ba yam unique ba yam stylish oiba khoi gi ai gi wani ko ai wakhalon da se gi Iron Man gi sagi magi mamai do adu hairop ka malaga yengbada yamna fajan ba tare ko adu seida ko adu siloi LED de ngata lakdoni ko aduga se su ko texture ji tongan ko graphic ko matte ko tongan ba ma color ma yawe ko seida aduga se si ju LED de ngata loi doni ko aduga seida so ko mudguard se si ju ko gi color se ko gi tongan mane no color ne ko mai color maming se Kevlar brown ne ko gari se sini masu ji sini ai wakhani ko sini hen bra ne khali ko ado color se ma se makal ahum da phangi ko khoi gi si color si ma leire aduga amana matte black haina maga lei ko aduga mo shooting night star haina maga lei ko makal ahum da ko aduga magi variant ji jo khoi gi makal ahum da smain lei ni ko amana standard layani aduga connected am layani adu sina mo khoi gi
ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯝ ꯁꯦꯒꯃꯦꯟꯗ ꯈꯤꯇꯪ ꯇꯣꯞ ꯀ꯭ꯂꯥꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯈꯜ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯩꯗ ꯃꯔꯨꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯅꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯏꯟ ꯁꯦꯒꯃꯦꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯩꯈꯣꯏ ꯐꯤꯆꯔ ꯃꯌꯥꯝꯁꯨ ꯁꯤꯗꯩꯗ ꯑꯞꯂꯣꯗ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯗ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ LED ꯉꯥꯛꯇ ꯁꯦꯠꯑꯞꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯐ꯭ꯔꯟꯒꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ LEDꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯪꯒꯅꯦꯕꯀꯣ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯑꯣꯟ ꯇꯧꯔ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯇꯦꯜ ꯂꯦꯝ ꯗꯤꯖꯥꯏꯟꯁꯤꯁꯨ ꯆꯦꯟꯖ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯍꯩꯆ ꯁꯦꯞꯇ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯕ꯭ꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯉꯥꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤꯁꯦ ꯁꯨꯃꯥꯏꯅ H ꯁꯦꯞꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯑꯅꯧꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯃꯥꯡꯂꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯁꯄꯦꯟꯁꯟ ꯁꯦꯠꯑꯞꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ USD ꯐꯣꯛ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯒꯣꯜꯗꯟ ꯀꯂꯔꯗ ꯑꯗꯣ ꯑꯇꯣꯞꯄ ꯃꯥꯒꯤ ꯂꯣꯋꯔ ꯚꯦꯔꯤꯌꯟꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯗꯦꯀꯣ ꯁꯤꯝꯄꯜ ꯑꯩꯈꯣꯏ ꯇꯦꯂꯦꯁꯀꯣꯄꯤꯛꯇ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ KYBꯒꯤꯗꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯀꯤꯡꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯗ꯭ꯌꯨꯑꯦꯜ ꯆꯦꯅꯦꯜꯗ ꯂꯥꯛꯑꯅꯤꯀꯣ ABSꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯂꯣꯏꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯄꯣꯛꯁꯤꯁꯨꯀꯣ ꯑꯦꯂꯣꯏꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯀꯔ ꯑꯃ ꯆꯦꯜꯂꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯂꯔꯁꯦ ꯁꯤꯒ ꯗ꯭ꯌꯨꯑꯦꯜ ꯇꯣꯟꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯅ ꯇꯥꯌꯔꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯠꯀꯤꯅꯤꯀꯣ ꯁꯦꯠꯀꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ 100/80 ꯀꯣ 17 ꯏꯟꯆꯇꯀꯣ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯟꯖꯤꯟꯒꯤ ꯁꯦꯠꯑꯞꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯑꯥꯎꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯁꯤꯒꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒ ꯃꯦꯠꯆꯤꯡꯁꯦꯀꯣ ꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯍꯜꯂꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯐꯣꯜ ꯚꯜꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥꯔꯅ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯤꯁꯤꯅ ꯌꯦꯡꯕꯗꯁꯨ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯇꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤ ꯏꯟꯖꯤꯟꯒꯤ ꯁꯦꯠꯑꯞꯁꯦ ꯁꯨꯃꯥꯏꯅ ꯁꯤꯅ ꯕ꯭ꯂꯦꯛ ꯑꯥꯎꯠꯇ ꯀꯂꯔꯁꯦ ꯗꯨꯋꯦꯜ ꯇꯣꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯏꯟꯖꯤꯟꯒꯤ ꯂꯦꯑꯥꯎꯠꯁꯤꯁꯨ ꯑꯗꯨꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯗꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯕꯤꯖꯤ ꯑꯣꯏꯕ ꯀꯩꯁꯨ ꯑꯣꯏꯗꯦꯕꯀꯣ ꯌꯦꯡꯕꯗ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯁꯤꯁ ꯃꯥꯒꯤ ꯐ꯭ꯔꯦꯝꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟꯁꯤꯁꯨ ꯑꯩꯈꯣꯏ ꯃꯣꯅꯣꯁꯣꯛꯇ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ 7 ꯁ꯭ꯇꯦꯞ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤꯁꯛ ꯕ꯭ꯔꯦꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯋꯤꯡ ꯑꯥꯔꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯀꯤ ꯃꯑꯣꯡꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯁꯦꯠꯀꯤꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯒꯤꯁꯤꯅ 130/70 17 ꯏꯟꯆꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄꯀꯣ ꯑꯗꯨꯝ ꯇꯥꯌꯔꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯤꯞꯂꯦꯁ ꯇꯥꯌꯔꯗꯀꯣ ꯌꯦꯡꯕꯗ ꯃꯥꯒꯤ ꯒ꯭ꯔꯤꯞꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯍꯤꯔꯣꯒꯤ ꯂꯣꯒꯣ ꯑꯃ ꯁꯤꯗꯤ ꯌꯥꯎꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯇꯦꯛꯁꯆꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯑꯦꯕ ꯁꯤ ꯀꯂꯔꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯡꯉꯛꯄ ꯀꯥꯟꯗ ꯑꯩ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯀꯝꯐꯔꯠ ꯑꯣꯏ ꯑꯗꯨꯒ ꯁꯤꯠꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯁꯤꯠꯇ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯂꯤꯠ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯗꯕꯜꯗ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯝꯐꯔꯠ ꯑꯣꯏꯕ ꯍꯦꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯄꯥꯏꯕꯗꯀꯣ ꯁꯤ ꯑꯩꯈꯣꯏ ꯃꯇꯨꯝ ꯇꯥꯔꯒ ꯑꯩꯈꯣꯏ ꯄꯥꯏꯕꯗ ꯑꯩꯈꯣꯏꯗ ꯈꯨꯠꯇ ꯅꯥꯕꯗꯣ ꯑꯗꯨ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯐꯝꯕ ꯈꯣꯠꯄꯗꯁꯨ ꯌꯨꯝꯒꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯒꯤꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯁꯣꯐꯅꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯣꯐ ꯑꯣꯏꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯀꯜꯂꯞꯇꯤ ꯂꯩꯕꯗꯧ ꯇꯧꯋꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯃꯅꯤꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯂꯣꯏ LED ꯁꯦꯠꯑꯞꯅꯤ ꯑꯗꯨꯏꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯥꯔꯁ ꯏꯟ ꯁꯦꯒꯃꯦꯟꯒꯤ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯤꯛ ꯕ꯭ꯔꯦꯛ ꯑꯦꯂꯥꯔꯠ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯑꯕꯀꯣ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯁꯗꯟꯂꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯂꯥꯏꯠꯁꯦ ꯑꯅꯤꯃꯛ ꯕ꯭ꯂꯤꯡ ꯇꯧꯔꯛꯀꯅꯦꯕꯀꯣ ꯇꯛ ꯕ꯭ꯂꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯏꯟꯗꯤꯀꯦꯁꯟ ꯑꯃ ꯄꯤꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ
ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯀꯠ ꯑꯣꯐ ꯁꯥꯏꯠ ꯁ꯭ꯇꯦꯟꯁꯦ ꯏꯟꯖꯤꯟ ꯀꯠ ꯇꯧꯕꯒꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯃꯤꯗꯜ ꯁꯦꯟꯇꯔꯒꯤ ꯁ꯭ꯇꯦꯟꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤ ꯀꯩꯅꯣꯗꯨꯃꯗꯤ ꯁꯤꯗ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯃꯥꯒꯤ 3Dꯅ Xtreme ꯍꯥꯏꯅ Hero Xtreme ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯆꯥꯎꯅ ꯊꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯡꯛ ꯀꯦꯄꯥꯁꯤꯇꯤ ꯀꯣ 12 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯝ ꯌꯥꯏꯀꯣ ꯇꯦꯡꯛꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯒꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯃꯊꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯁꯤꯁꯨ ꯑꯩ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤ ꯎꯠꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯕꯇꯟꯁꯤꯡꯁꯦ ꯑꯗꯨꯝ ꯄꯣꯠꯁꯦ ꯄꯥꯏꯕꯗ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯁꯦ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯑꯗꯨ ꯕꯥꯔꯒꯤ ꯗꯤꯖꯥꯏꯟꯗꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯕꯩꯗꯨꯅꯤꯀꯣ ꯑꯗꯨ ꯁꯤꯅ ꯍꯖꯥꯔꯠꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯦꯡꯒꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯖꯥꯔꯠ ꯂꯥꯏꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯕ꯭ꯂꯤꯡ ꯉꯥꯟꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯇꯤꯠ ꯇꯤꯠ ꯉꯥꯜꯂꯤ ꯁꯨꯃꯥꯏꯅ ꯉꯥꯟꯗꯣꯏꯅꯦꯕꯀꯣ ꯍꯖꯥꯔꯠ ꯂꯥꯏꯠ ꯁꯤꯃ ꯌꯥꯝ ꯐꯔꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯃ ꯁꯤꯒꯤ ꯐꯤꯆꯔꯁꯤꯃ ꯌꯥꯎꯕꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯀꯣ ꯑꯗꯩ ꯂꯥꯏꯠ ꯑꯞ ꯗꯥꯎꯟ ꯑꯗꯒꯤ ꯁꯤꯅ ꯍꯣꯔꯟꯒꯤ ꯑꯗꯒꯤ ꯁꯤꯅ ꯄꯥꯁꯤꯡ ꯁ꯭ꯋꯤꯆꯅꯤꯀꯣ ꯂꯥꯏꯠꯀꯤ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯃꯨꯛ ꯁꯤꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣই 300% ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯏꯠꯇꯁꯨ ꯌꯥꯝ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯀꯂꯔ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯗꯨꯝ ꯗꯦ ꯇꯥꯏꯝ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯦꯕꯀꯣ ꯇꯥꯏꯃꯤꯡ ꯂꯩꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯌꯥꯔ ꯏꯟꯗꯤꯀꯦꯁꯟ ꯇꯧꯅꯕ ꯂꯩꯔꯅꯤ ꯀꯤꯂꯣꯃꯤꯇꯔ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯑꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯔꯟꯅꯤꯡ ꯀꯣ ꯑꯗꯨꯒ ꯁꯤꯅ RPM ꯃꯤꯇꯔꯗꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯐꯨꯋꯦꯜꯒꯤ ꯏꯟꯗꯤꯀꯦꯁꯟ ꯁꯤ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯤꯗ ABSꯀꯤ ꯍꯧꯖꯤꯛ ꯉꯥꯜꯂꯤꯁꯤꯀꯣ ꯑꯗꯨ ꯁꯤꯅ ꯁꯥꯏꯠ ꯁ꯭ꯇꯦꯟꯒꯤꯀꯣ ꯏꯟꯖꯤꯟꯒꯤ ꯑꯗꯩ ꯐꯨꯋꯦꯜꯒꯤ ꯁꯤꯗ ꯑꯌꯥꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅꯃꯛ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯟꯒ ꯂꯤꯡꯛ ꯇꯧꯒꯦꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗ E20 ꯀꯣ ꯏꯊꯥꯅꯣꯜ 20 ꯍꯥꯏꯕꯅꯤꯀꯣ E20 ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯔꯖ ꯇꯧꯕꯒꯤꯀꯣ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯁꯤꯁꯦ ꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯇꯝꯒ ꯆꯨꯅꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯛ ꯇꯥꯏꯃꯔ ꯍꯥꯏꯅ ꯑꯃꯁꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯤꯆꯔ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ D1 D2 ꯍꯥꯏꯅꯀꯣ ꯃꯣꯠꯁꯦ ꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯛ ꯇꯧꯕ ꯀꯥꯟꯗ ꯇꯥꯏꯃꯤꯡ ꯀꯌꯥꯝ ꯆꯠꯄ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯁꯟ ꯃꯌꯥꯝ ꯑꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯤꯅꯅꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕꯒꯤ ꯑꯣꯞꯁꯟꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨ ꯀꯥꯟꯅꯔꯕ ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯒꯤ ꯐꯤꯆꯔꯁꯦ ꯑꯅꯧ ꯑꯅꯧꯕ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯤꯟ ꯇꯥꯏꯞꯁꯦ ꯑꯩꯈꯣই 4 ꯁ꯭ꯇ꯭ꯔꯣꯛ ꯑꯗꯒꯤ ꯏꯌꯔ ꯑꯦꯟ ꯑꯣꯏꯜ ꯀꯨꯜ 4 ꯚꯜꯞꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯑꯥꯎꯠꯄꯨꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯦ 16.9 PS ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 14.6 ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯅꯤꯀꯣ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯈꯔ ꯑꯗꯨꯝ ꯄꯋꯥꯔꯁꯦ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ 5 ꯁ꯭ꯄꯤꯗꯇ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯛꯁꯦ ꯕ꯭ꯔꯦꯛꯀꯤ ꯃꯥꯒꯤ ꯗꯤस्कꯀꯤ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯒꯤꯁꯤꯅ 276 mmꯒꯤ ꯆꯥꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 220 mm ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯀꯣ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ 165 mmꯒꯤ ꯆꯥꯡꯗ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯠꯀꯤ ꯀꯝꯐꯔꯠ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯀꯥꯈꯠꯂꯒ ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯀꯥꯈꯠꯂꯒ ꯑꯩ ꯀꯝꯐꯔꯠ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯩ 5.8 ꯀꯣ 8ꯀꯤ ꯆꯥꯡꯅꯤ ꯋꯥꯡꯉꯤꯁꯦ ꯑꯗꯨꯝ ꯑꯩ ꯐꯨꯜ ꯐ꯭ꯂꯦꯠ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯐꯖꯅ ꯑꯗꯨꯝ ꯇꯥꯕ ꯉꯝꯃꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯤꯇꯪ ꯁꯣꯔꯠ ꯔꯥꯏꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ 5.56 ꯐꯥꯎꯕ ꯑꯗꯨꯝ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯣꯡꯁꯦ ꯑꯗꯨꯝ ꯊꯦꯡꯕ ꯉꯝꯒꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯒꯥꯔꯤꯒꯤ ꯀꯝꯐꯔꯠꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯁꯤꯁꯨ ꯍꯦꯟꯗꯜꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯏꯠ ꯑꯣꯏꯀꯣ ꯑꯗꯣ ꯊꯧꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯣꯡ ꯔꯥꯏꯠ ꯑꯗꯨꯝ ꯆꯠꯄꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯝ ꯊꯧꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯒꯥꯔꯤꯒꯤ ꯃꯥꯒꯤ ꯇꯦꯡꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯁꯤꯒꯤ ꯈꯣꯡꯒꯤ ꯊꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯝꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯣꯡꯒꯤ ꯊꯝꯐꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗꯀꯣ ꯐꯖꯅ ꯆꯞ ꯆꯥꯅ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ
ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯔꯒꯁꯨ ꯌꯦꯡꯁꯤꯀꯣ ꯒꯥꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯊꯧꯔꯒ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯊꯧꯕꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯣ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯁꯥꯎꯟꯁꯦ ꯉꯁꯥꯏ ꯕꯦꯁ ꯈꯤꯇꯪ ꯆꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯟꯅꯒ ꯑꯩꯈꯣꯏꯒꯤ 125ꯀꯤ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤꯀꯣ ꯃꯈꯣꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯇꯥꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯊꯧꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯒꯥꯔꯤꯁꯦ ꯊꯧꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯚꯥꯏꯕ꯭ꯔꯦꯁꯟꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯇꯦꯀꯣ ꯁꯤ ꯒꯥꯔꯤꯁꯦ ꯁꯥꯎꯟꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯒꯥꯔꯤꯒꯤ ꯏꯅꯤꯁꯤꯌꯦꯜ ꯄꯤꯛꯑꯞꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯀꯣ ꯌꯥꯝ ꯐꯖꯅ ꯂꯩ ꯒꯥꯔꯤ ꯄꯤꯛꯑꯞꯁꯦ ꯐꯖꯅ ꯂꯩ ꯒꯤꯌꯔ 3ꯗꯐꯥꯎꯗ ꯐꯖꯅ ꯄꯤꯛꯑꯞꯁꯦ ꯐꯖꯅ ꯂꯩꯕ ꯋꯥꯟꯗ 4ꯅꯦ ꯊꯧꯔꯤꯁꯤꯀꯣ ꯑꯗ 4ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯊꯧꯕ ꯌꯥꯏ ꯒꯤꯌꯔ 5ꯅꯦ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯕ ꯅꯨꯡꯉꯥꯏꯀꯣ ꯐꯖꯅ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯊꯧꯔꯔꯣꯏꯒꯦꯀꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯊꯧꯔꯔꯣꯏꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯒꯤꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯁꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯦꯕꯀꯣ ꯁꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯁꯀꯤ ꯃꯥꯒꯤ ꯐꯥꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯅꯥꯗꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯐ꯭ꯂꯦꯠ ꯑꯣꯏꯌꯦꯕꯀꯣ ꯐꯥꯏꯐꯝꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯞꯅ ꯊꯧꯔꯛꯄꯗꯗꯤ ꯑꯗꯨꯝ ꯒꯤꯌꯔ 3ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯧꯕ ꯑꯗꯨم ꯅꯨꯡꯉꯥꯏꯀꯣ 3ꯗ ꯑꯗꯨꯝ ꯐꯖꯅ ꯇꯞꯅ ꯊꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ 3ꯗꯒꯤ ꯑꯗꯨꯝ ꯄꯤꯛꯑꯞ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯌꯥꯏ ꯁꯤ ꯒꯥꯔꯤꯁꯤꯃꯗꯤ ꯌꯥꯏꯍꯦ ꯃꯥꯒꯤ ꯄꯤꯛꯑꯞꯁꯦ ꯄꯤꯛꯑꯞ ꯌꯥꯝ ꯐꯖꯅ ꯌꯥꯏ ꯑꯗꯒꯤ ꯊꯧꯕꯒꯤ ꯑꯩꯒꯤ ꯁꯤꯇꯤꯡ ꯄꯣꯖꯤꯁꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯧꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯈꯜꯒꯤ ꯕꯥꯏꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯦꯟꯗꯜ ꯕꯥꯔꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯅ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯗꯅꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔꯁꯤꯃ ꯊꯣꯏꯅ ꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯦꯕ ꯑꯗꯨꯅ ꯂꯣꯡ ꯔꯥꯏꯠ ꯊꯧꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯋꯥꯗꯧ ꯃꯥꯟꯗꯦꯀꯣ ꯁꯤꯒꯤ ꯑꯗꯣ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯑꯗꯨꯝ ꯃꯣꯏ ꯀꯝꯄꯅꯤ ꯌꯥꯔꯅꯤ ꯄꯤꯕꯗ ꯑꯗꯨꯝ 45 ꯀꯣ ꯒꯤ ꯆꯥꯡꯗ ꯄꯤ ꯌꯥꯏ ꯑꯗꯨꯝ 40 ꯍꯥꯏꯁꯦ ꯕꯥꯏꯛ ꯑꯃꯗ 160ꯒꯤ CCꯒꯤ ꯁꯦꯒꯃꯦꯟꯗ 40 ꯐꯪꯕꯁꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯒꯥꯔꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯌꯥꯎꯗꯦ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯄꯣꯖꯔ ꯐꯖꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯒꯥꯔꯤ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯕ ꯌꯥꯝ ꯂꯨꯝꯕ ꯑꯩꯈꯣꯏ ꯍꯦꯟꯗꯜ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦ ꯑꯩ ꯄꯔꯁꯣꯅꯦꯜꯂꯤ ꯑꯗꯨꯝ ꯁꯤꯒꯤ ꯒꯥꯔꯤꯁꯤꯃꯗꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯁꯤꯗꯀꯣ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯀꯟꯀ꯭ꯂꯨꯖꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯥꯏꯚꯦꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯖꯀꯤ ꯄꯜꯁꯔ ꯀꯣ NS 160ꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ TVSꯀꯤ ꯑꯄꯥꯆꯤ 160ꯁꯨ ꯂꯩꯀꯣ ꯃꯣꯏꯒꯤ ꯔꯥꯏꯚꯦꯜꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯃꯥꯒꯤꯁꯨ ꯑꯃ ꯂꯩ FZS ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯃꯣꯏ ꯁꯨꯝ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯤꯒꯤ ꯒꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯗ ꯀꯣ ꯃꯥꯒꯤ ꯐꯤꯆꯔ ꯂꯣꯗꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯆꯔꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯗꯨꯋꯦꯜ
ABS ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯑꯣꯗꯣꯃꯤꯇꯔꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯇꯣꯉꯥꯟ ꯌꯥꯝ ꯕ꯭ꯔꯥꯏꯠꯅꯦꯁꯀ ꯂꯣꯏꯅꯅꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯟ ꯂꯨꯛꯁ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ LED ꯁꯦꯠꯑꯞ ꯂꯥꯏꯠꯇ ꯁꯦꯠꯑꯞ ꯇꯧꯔꯒꯀꯣ ꯂꯣꯏꯅꯃꯛ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩ ꯄꯔꯁꯅꯦꯜꯂꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯧꯕꯗ ꯌꯥꯝ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯒꯥꯔꯤ ꯃꯈꯜꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯂꯣꯟꯗꯅꯤ ꯈꯪꯗꯦ ꯀꯟꯁꯤꯗꯔ ꯇꯧꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯕꯅꯤꯀꯣ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯦꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯒꯗꯕꯅꯤ ꯑꯣꯀꯦ ꯕꯥꯏ